Hello, kuki mayam. Kuki, cooker, refugee, kari ra noi gi mingsi cannibals yam mallaga ai khara su kauthokre. Noi na ai gi post ta changraga he wathi warem comment tawribado. Noi gi athi ba wahai dudi ai chinda di panbadi ngamdre hebdi ekhoi di asigumbasi ikai ba khangba mi oini na ekhoi panba ngamde. Adubo noidi noigi hainabi subject ni na athi ba mi na ikaye haina khumjillaga chatna ribudo noina pula puthok raga comment tawribani aduda noi wakhanda di madugumba comment iraga sara ungsi na hangani haina khanbro noigi adugumba comment dudi ai thausuk cha sade hebdi aigi chini naw mayam na nungsi khraba comment pirakpa mayam ama laye ekhoi tampak dagi chini naw ekhoi gi meitei yalhomi mayam na icha nupi nungsi bi nang na haibudo yam chumme ichan iche ayam full support tawjari haina nungsi na mukhoi mayam na support tawribaduda noi kuki ama ani na athiba wahai dudi haiba ngamdre dubu mitlau bi sakthi bi hairiba singdo nahan chuaina aigi posta sar ashang kasar achumba mi ni haina adugi matangda ngangbada mitlau bi chinthi bi hairiba nupado nanggumba ngonda di aigi mitse lauba mathakto laukhan bigese si leire aina usit ka dawba nate duna ai blog su mayam tawkhre blog tawe bidi noi bu kibagi nataba noina ikai ba khangdraga puthokraga ngangbdo adu ai yam hainadraba hebde khoide adugumba ngangba mi natabnina noina comment irakpado ai oina ikai jaba adugi sidi yaroi haina ai blog mayam ama tawkhrabani kuki noi bu blog mayam tawraga aigi followers lising ama hanthasuno ai kari su thau sade bidi ai content dan banate ai di karam mai na khoi manipur gi yalhomi mayam se khoi si pullaga khajiktang oirab su khoi peace laina oina laigadra haina aina adum social media da khoi punningai mayam da marak da ngang jabasida noina athi ba wahai do hairabni na hujik su ngangge heradi asida ngang hauro noi athi ba mina ikai haina khumna ba podo puthok ngang radi adu khoidu ni ko aina blog tawbasi ai bu thritan dawba khoido aina blog tawba nate asiama khangjil lo ngang hauro hairisini